ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯈꯣꯏꯖꯨ ꯅꯤꯡꯊꯧꯒꯤ ꯊꯥꯡ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯔꯤꯝꯕꯥ ꯀꯧꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ खरा चाउरक्लबा फाउबा अंगांग अतैगा मानदी मीना तौरुगनु फत्ते हाइबा थबक अदुदा माना तौनिंगी माखोइना लैरिबा अदुवाइदा खोंनांग पंबी अचौबा अमा हौरमी मफम अदुदा मी अमता चंगनरमदी खुनादुगी मियामना खोंनांग असिबु सेक्शना खाजनदुना थमलमी मापाना अंगांग असिबुसु मफम असिदा चंगलुगनु फत्तबा थोकनी फत्तबा मफमनि सिनखी अदुबु अंगांग असिनदी मपाना फते हाइबा मफम अदुदा माना चागदबा थकदबा पुनमक नुमित खुदिंगी माना चाद्रिङाइदा खरा खरा कना खंगन्दना पुदुना मफम असिदा थमलमी माना नुमित खुदिंगमकी काउबा लैतना थबक असि तौरखी मफमदु अतोपसिंगदा फत्तबा उहेल्लबसु माना चंगबददी करिसु तौबिदे नोंमा ममानबसिंगना इताव ngasi laikai gi suhuran si madugumba thabaktu magi di nungaibu oirami phare haiduna makoi suhuran ba chatle makoina sudu yamna yanduna purakhi mafam amada chaba yaba ngamba makai chare aremba sing adu makoi mayam yenaba tare mamanaba sing aduna itaw nahana pamba khallu hairakhi mana hairakhi itaw aidi maton sing asi pami मधु तारगा इताउना पाम्बा लौबीरो हाइरखी माना थांग पाइदुना माना यावो मतोन सिंदु कक्तुना लौरे महांगना खल्ली इताउ सिंग असि कयादा पंखरबनु मतोन सिंग असिदि नुमित खुदिंगी नुमित की मैसा लांग लेबनी मासिना थुंबा हेनगदोरी बनी खंदुना मतोन सिंग असि लौरी बनी मयुम यौरबदा सु मतोन सिंदु पुदुना लाकपदु उबदा मापाना कारिनो नंगना सुतोन मयाम पुदुना लाग्लिबसिबु मापागी वातारका महाकना हाइरखी इमानबसिंगा सुहुरानबा चलुबनी अइना अपाम्बा पुरकपनी वादु तारगा मपाना करिगिदमक्ता मीगी सुहुरालुरिबनो चाबसु यारोइदबा सुमतोन पुरक्तुना लाग्लगा अइना हराउबा पोकदबा नते मपा यामना साउखी महाकना मतुंगददी मकोक लौरगे खंदुना लैखी नोंमदी फौ हुरालुसी हाइदुना मखोय अमुक लौबुकता नुमिदांगदा थंगोल पाइदुना मीगी फौ खाव यारबा फौ सिंदु खावरे मखोयना इताउना पाम्बा खनबिरो हाइरखी मदुदा महांगना आइदी मकोक लौगे हाइरई फारे हाइदुना फौ पानो मतोन सिंदु कखथलगा मकोक सरुदु पुदुना लाई मपाना नंगना सरु पुदुना लाग्लिबदी करि तौनबनो हंगलखी महांगना नहान सुहुरान बदा मतोन पुरकपदुदा सावी खंदुना साउदनबा मकोक असि पुरईबनी हाइखी मपा अदुना मसिबु करम तौगदोरिबनो खंदुना वामता ngang लैखी थंगनबा खुंगंग अमदा हनुबी पैसा पाइबी मथंत लैबी अमा लैरमी महाक यामना पैसा पाइरमी महाना महाकी पैसा सिंदु चाफु खरादा हापचिल्लगा फटबा फीसिंगना मथक्ता ननचंदुना मपानदा फलांगदा ngaदुना थमलमी अदुगा फी फटबा सिंग अदुगी मथक्ता मैदान फटबा अमोटपा खरा खरासु हापतुना थमलमी मांगना तौरिबदु मीना उरगा फटबा पोनी खन्नबनी कोंगौगी तिन खरादना मनुंगदा सनगे सनियुंग अमसुंग लैंगोय हापलगा मखुम सेना सेना खुमदुना ममाइदु फजना तैथोकलगा सुई खरा खरा तिन ममाइदा हाइजिलगा थमलमी नोंगमा मखोय हुरानबा अहुमसिना वा तानारे अइखोय ngasiदी कनादगी करि हुसिगे मदुदा अमन हाइरखी इताउसा थंगनबा खुलदा लैबा इना खुनबी हनुबी असिदगी पैसा ओइरबसु पोट ओइरबसु मंगोंदगी हुरसी महाक्ति मरन यामना लैबीनी फारे हाइदुना मखोय अहुम नुमिदांगदु हनुबीगी युमदा लागले मखोयना युम अकोइबदु कोइना सतुना येंगलकपदा चाफु खरा अमोटपा फी फटबसिंगना ननचंदुना फादा हाउथीना मथक्ता थमलिबदु थेंगनरे मखोयना मसिदी फटबा पोनी खनदुना
amuk thiba horakle. Maduda kongau tin khara makum sena khomduna mathakta sui khara haijinduna sui sapu manba ama ataina afaba phisingna kuptuna thamba thengnare. Makoina masidi aruba potsai mali masi purasi khanduna makokta thanganaduna puduna satnakhre. Lamkhangda tharaduna makoina hainari. Handaki asidi aina punariba asimak aina launarasi. Asumna khanaduna mayum meyumda puduna satnakhre. Mayum yaurabada makum sena khumlibadu phaktuna yengbadadi amana sanyung oiramle ani amana laingoiga sanyunga yanchinaba oiramle. Makoi yamna sauningkhre. Hanubi paisa paibisina masibu seksina thamlibasibu kari kanagadoribano khanduna isingda loina langthakre. Makoi ahum aduna hanubina laksakhre khaladuna amuk huran balaklami. Hanubi aduna huran basing adu amuk halakini khanduna magi paisa hapasapu singadu imungda kom tawraga makum sena khumlaga phumduna thamki. Madugi mahutta sagai ngakta hapchilaga makum sena khumduna phalangda ngaduna thamki. Makoi ahumna laktuna chapu sing asi purasi khanaduna makokta magi thonganaduna puduna satki. Ngasisu mayum yorga yenglubada sagai ngakta yawramki. Handakti makoi yamna saukre. Hera hanubi mana aikoibu usetaduna laknaba sari. Ngasidi khangani imungda changduna magi araiba sana lupa punamak laurasi ngangnaki. Hanubidu mathangi numitta makoina laklagani haiba matam maduda tengthaduna kaplami. Laikhidraba mapuroibabu kaujaraduna hai bungo nahangna thambiramba lupa onaba hidak singdo nanai laibak thibina makum sena khumduna nungsa yairaga sapuda hapa saigaida saichilaga thamu takpirambadu nanai nupina yana khada nungsa yaiduna thamjarakpani. Lupa ongadaba matam kuidrabani. Adubu minungsi khangdraba singna huduna pubikhre. Haujikti hidaktu sapu masa ahumda ngairedo. Sapu sing adusu loinamak yumsida thamlabadi huran basingna hukigadra khanjaduna sapu masa ahumdu asong manarakta lotuna thamjari. Hayengdi madu laururaga nungsa yaijarage. Adubu amuksu hubikigadra khanjabada nanai laibak thibidi puning siyamna wajakhre hairaga kapjaraki. Matamduda huran ba makoi ahumdu laklami. Makoina hanubina kaplibadu tare. Makoina khanai aikoina ngarang hondokhiba potching adudi lupa olhanaba hidak oiba tai. Aikoina khangdabana isingda loina thadakhre. Mana hairi basi hayeng lotphamdagi laururaga nungsa yaigani hairi. Aduna ngasidi chatlasi hayeng mana nungsa yairiba hidaktu oina laurasi khanaduna makoi numittum huran khidre. Nonganbaga makoi ahum unare. Ngasidi magi ena khada lairamba punamak aikoi ahumna ngamnaba purasi khanaki. Numitugi ayukta hanubiduna khawamaga thanga thoba amaga loinana singda chale. Mahangna santhak haiba napidu thanga duna kaklaga saina sekap saraga khaw manungda hapchele. Asumna khawdu thallaba kanda mak mayumda halaki. Mahangna singda chatlubadu makhoi ahumna lona yenglami. Makoina khanai mahangna ngarang tengthaduna hayaubadu soidre. Ngasidi araiba punamak purasi ngangnaduna laiki. Asomdana hanubiduna sapu masa ahumda mana purakpa santak haiba napidu saikamna saptuna sapu singaduda hapchille. Aduga phina makum khumjanduna thamle. Numit taraba matungda hanubidu hanagum phamungda huranba lakpagi irang yengduna laiki. Huran bahum aduna laktuna hanubigi yana khada sangduna yengbada sapu ahum lairamba thengnare. Makoi panthaba tawduna magi sapu painaraga thuna lakhi. Makoi sana hainaraki. Itausa aikoi ahum amuk pothaba tawragumsi. Mi udringaida aigi yum yognaba satnarasi ngangnaduna mayum yognarakle. Makoina sapuda khumliba phisingdu laukthokduna sapu manungda makut thingjinduna yengbada santhaki napi mana singduna makut ke hek thengnabada hakatchabana mareng chatle leifam khangdre. Masa punamak makuna
ꯁꯣꯛꯂꯨꯕꯗ ꯃꯊꯥ ꯄꯣꯝꯈꯠꯇꯨꯅ ꯍꯥꯀꯠꯆꯕꯅ ꯂꯩꯐꯝ ꯈꯪꯅꯗ꯭ꯔꯦ꯫ ꯃꯃꯩꯗ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯣꯟꯅꯕ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯀꯜꯂꯤ, ꯊꯨꯅ ꯍꯦꯛ ꯑꯣꯜꯂꯤꯗ, ꯃꯁꯤꯕꯨ ꯀꯨꯏꯅ ꯊꯝꯕ ꯐꯠꯇꯦ ꯈꯟꯅꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯃꯁꯥꯁꯤꯡꯗꯨ ꯏꯔꯨꯖꯊꯣꯛꯅꯗꯨꯅ ꯈꯥꯡꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯎꯅꯔꯦ꯫ ꯃꯁꯥꯁꯤꯡꯗꯨꯗꯤ ꯍꯣꯠꯄ ꯂꯦꯞꯅꯗ꯭ꯔꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯉꯔꯥꯡꯒꯤ ꯂꯨꯄꯥ ꯑꯣꯟꯅꯕ ꯍꯤꯗꯥꯛꯇꯨ ꯀꯔꯝ ꯇꯧꯕꯒꯦ?" ꯑꯃꯅ ꯈꯨꯝꯂꯛꯏ, "ꯃꯥꯒꯤ ꯂꯨꯄꯥ ꯑꯣꯟꯅꯕ ꯍꯤꯗꯥꯛꯇꯨ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ, ꯈꯨꯗꯛꯇ ꯑꯣꯟꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ꯫ ꯏꯇꯥꯎꯒꯤꯗꯤ ꯂꯨꯄꯥ ꯑꯣꯜꯂꯕ꯭ꯔꯥ?" ꯃꯇꯥꯎꯅ ꯈꯨꯝꯂꯛꯏ, "ꯊꯨꯅ ꯑꯣꯟꯃꯟꯈꯤꯕꯗꯒꯤ ꯑꯩꯁꯨ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯄꯥꯝꯗꯨꯅ ꯍꯨꯈꯤꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ." ꯃꯇꯥꯎ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯇꯥꯎꯒꯤꯗꯤ ꯀꯔꯝ ꯇꯧꯕꯒꯦ?" "ꯏꯇꯥꯎꯁꯤꯡꯗꯒꯤ ꯑꯩꯅ ꯄꯨꯔꯤꯕꯗꯨꯅ ꯈꯔ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯉꯔꯥꯡꯁꯤ ꯂꯨꯄꯥ ꯑꯣꯟꯅꯕ ꯍꯤꯗꯥꯛꯇꯨ ꯍꯥꯟꯅ ꯂꯧꯔꯨꯔꯒ ꯆꯥꯛ ꯀꯣꯟꯅ ꯆꯥꯔꯒꯦ ꯈꯟꯖꯗꯨꯅ ꯍꯤꯗꯥꯛꯇꯨ ꯍꯦꯛ ꯂꯧꯔꯨꯕꯒ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯛꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ, ꯊꯨꯅ ꯑꯗꯨꯝ ꯂꯨꯄꯥ ꯑꯣꯟꯈ꯭ꯔꯦ꯫ ꯃꯤꯅ ꯎꯔꯒ ꯄꯥꯝꯂꯛꯀꯅꯤ ꯈꯟꯖꯗꯨꯅ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯊꯥꯗꯈ꯭ꯔꯦ." ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯁꯥ, ꯍꯅꯨꯕꯤꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ, ꯀꯔꯝ ꯇꯧꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯧꯒꯗꯒꯦ?" ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯤꯔꯁꯤ, ꯃꯥꯅ ꯑꯣꯜꯍꯟꯈꯤꯕ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ꯫ ꯃꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯐꯔꯦ ꯈꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨ ꯍꯅꯨꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯦ꯫ ꯍꯅꯨꯕꯤꯗꯨ ꯅꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯐꯃꯨꯡꯗ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯔꯝꯕ ꯂꯨꯄꯥ ꯑꯣꯟꯅꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯍꯥꯟꯅ ꯂꯨꯄꯥ ꯑꯣꯜꯍꯧꯕ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯣꯠꯀꯗꯒꯦ? ꯍꯌꯦꯡꯗꯤ ꯑꯦꯅꯈꯥ ꯂꯨꯈꯥꯗ ꯍꯤꯡꯒꯣꯜꯗ ꯁꯝꯕꯜꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯤꯅ ꯌꯣꯝꯂꯒ ꯏꯐꯣꯡ ꯐꯣꯡꯅ ꯏꯃꯨꯡꯗ ꯊꯝꯖꯔꯒꯦ꯫ ꯏꯕꯨꯡꯉꯣꯅ ꯋꯥꯔꯧꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯧꯖꯔꯒ ꯀꯞꯆꯔꯛꯈꯤ꯫ ꯃꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯟꯅꯔꯛꯈꯤ, ꯀꯌꯥꯗ ꯃꯕꯨꯛ ꯂꯨꯈ꯭ꯔꯕ ꯍꯅꯨꯕꯤꯅꯣ, ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯄꯩꯁꯥ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦ, ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯕꯣꯛꯁꯇ ꯊꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯕꯣꯛꯁꯇꯨ ꯊꯥꯡꯂꯁꯤ, ꯉꯁꯤꯗꯤ ꯆꯠꯂꯁꯤ ꯈꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯍꯟꯅꯤꯡꯕꯅ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯑꯁꯣꯝꯗꯅ ꯍꯅꯨꯕꯤꯗꯨꯅ ꯈꯜꯂꯤ, "ꯑꯩꯒꯤꯗ ꯍꯦꯛ ꯍꯦꯛ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯦꯒꯤ ꯕꯣꯛꯁ ꯑꯆꯧꯕ ꯑꯃ ꯐꯤ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃꯅ ꯃꯈꯥꯗ ꯊꯥꯔꯒ ꯉꯥꯕꯣꯡꯒꯤ ꯃꯆꯤꯟꯁꯤꯡꯗꯨꯅ ꯕꯣꯛꯁꯀꯤ ꯃꯊꯛꯇ ꯍꯥꯏꯒꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯛꯁ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯗꯕꯒꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯂꯥꯛꯄꯒꯤ ꯃꯅꯤꯟ ꯇꯥꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯄꯨꯅꯥ ꯊꯤꯡꯂꯝꯗꯅ ꯊꯝꯂꯒ ꯕꯣꯛꯁ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯩ ꯃꯨꯊꯠꯂꯦ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯍꯅꯨꯕꯤꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯕꯗ ꯊꯣꯡꯗꯨ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯡ ꯂꯣꯜꯂꯝꯗ꯭ꯔꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯍꯅꯨꯕꯤꯒꯤ ꯐꯃꯥꯡꯗ ꯐꯤꯅ ꯌꯣꯝꯕ ꯕꯣꯛꯁ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯨꯅ ꯄꯨꯔꯁꯤ ꯈꯟꯅꯗꯨꯅ ꯌꯣꯝꯂꯤꯕ ꯐꯤꯒꯤ ꯃꯆꯤꯟꯁꯤꯡꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯅꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯛꯈꯤ, "ꯃꯥꯒꯤ ꯂꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯜꯂꯤ, ꯌꯥꯝꯅ ꯂꯨꯝꯃꯤ, ꯃꯁꯤ ꯌꯥꯡꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯊꯣꯛꯅꯗꯨꯅ ꯄꯨꯕꯅ ꯐꯔꯒꯅꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯐꯕ ꯇꯥꯔꯦ ꯍꯥꯏꯅꯗꯨꯅ ꯐꯤꯒꯤ ꯃꯆꯤꯟꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯔꯤꯝꯕꯥꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯛꯇꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯁꯦꯠ ꯀꯟꯅ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯅ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯨꯠ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯐꯥꯔꯦ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ "ꯍꯤ, ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯍꯅꯨꯕꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯈꯨꯖꯦꯡꯗꯨ ꯀꯟꯅ ꯐꯥꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ, "ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯩꯕꯨ ꯃꯤ ꯈꯔꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯦ,
kana kana laurakhi. Huran bana sian ge tawi Hanubina aibu thadu lauraga makut anina huran bagi makut paiduna kanna yale. Laiga gi mi tanarakduna chenselakde. Makut paiduna yanariba mahangna aibu thadu ai Hanubini nang lauba yaba nate haiduna makutuna kanna paiduna yanai. Laiga gi mi yausilaklaba matamda amambanina makhoigi mamitta nipa aduna singbagi mawong mali. Makhoi mayam naksilaklabada Huran bahumduna Hanubigi makutu kanthalamlaga hauduna siankre. Mayam changduna tanabada phangdre. Mayamna karigino hangbada Hanubina hairei. Nipa ahum sina aibu karambagino su khangdi makhoigi nupi oigani haiduna singlibani. Nakhoi mayam laklamdrabadi aidi khudong thiba thoklamgani. Haujikti Hanubi oirabasu nakhoi mayamgi mamangda aigi ijat mangle. Makhoibu kanano thigat piduna ipuruba leitrabi aigi khujeng paiba nipa adudai hak leijagani. Mahakpu mayamna khara thigat piu haiduna Hanubidu phrang songduna kapsarai. Hanubigi mataudu yengba nungaitraduna laikai misingna Iben haujikti numidang oire. Hayeng nonganbaga laikai mayam changduna nipa singadu masak khangnaba thidoktuna matik chaba thabak tausi haiduna Hanubibu themjanbiki. Mi mayamdu hanjan khrabada Hanubina khali. Matungdadi makhoi huran basingdu laklaroi. Hayeng nongalabasu laikagi ahal laman taktuna yadi haiba ama tahoudrabadi matungda amuk halakpasu yai. Asumna khanduna nonganbaga laikagi ahal laman taktuna numidangda aigi khujeng paiduna magi nupi oigani hairamba nipa aduga magi loinarakpa aniduga makhoi ahumbu phabiu. Aduga aigi khudang paiduna singlamba nipa aduda aidi dharma kaiba ngamjaroi. Mangonda aibu sinabiu. Siramdai oirabasu dharmadi kaijaningde. Mayamna thibiba ngambiroidaba oiragana laiba asigi ningthauda wakatsaragani haiduna Hanubiduna akanba mawongda saure. Laikai miyoisingna Iben aikhoi mayam changduna thikige. Ningthau hek taurabadi laikai asisu yamna wanaba tare haiduna Hanubibu themjaduna thamki. Hanubidu mapungdu asumna khalaki. Handaki matang asida aina laikai mamangda khara sopsarabasu matungda kanamatana huran ningdanaba tahoudaba yade khanduna Hanubi yamna saushinaki. Asomdana huranba ahumdu ahing aduda itausa aikhoi kari nangi yumdagi puningba pot lehobra. Aikhoi ahum yumda hanjanduna leiba yararoi. Laikai misingna aikhoibu khangnaramlagani. Aikhoibu makhoina hek phabaga itaudi Hanubigi matai oibadi soidre. Mahangna itaubu pamba mali. Makut khujengdu pairaga aibu singanu haiduna mana pharaga lauribadu itaubu nungsibagini. Madu taraga rimbagi masana karinu khangdi aibu thadokpiusu hai. Makutuna aigi khujeng asi kanna phaduna yanai. Masendana thadu lawi. Itausa Hanubidu mawong amani. Aikhoi ahum yum thadoktuna chalhaurasi. Karigumbada ama phaba tarabadi pharibadugi saruk Hanubidu lauba tabani. Aidi chalhauragani nakhoi ani lehokhige hairabasu yai. Magi wadu taraga makhoi ani du sukirakle. Itauna hairibasi sumi Hanubidugi mawong mana ngangriba mana phadura thamlaga aibu thadokpiu lauriba aidi yamna kire. Karigumba phaduna maga legani haiduna miyama mangda hairaklabadi laudabasu yada yamna pharak tagani. Itau khara thuna chalhaurasi hairaki. Amaduna hena ki khraduna yumda gaksangla satpa haurasi hairaki. Maduda rimbagi masana itawani mafam sida ngahakta phambiramu. Aihak khongnang makhong asida sangduna amukta khurumjarukhige hairaga mana numit khudingi khurumjariba khongnangge manakta sangduna hairi. Mi punamangna nanakta sangbidraba he khongnang pambi nahakti hauduna adum leihauko. Aidi sasaba tare. Aina numit khudingi saba thakpa khudingmakta nangi saruk tamjabani. Ngasidagidi nang naibu warauraganu ai satpa tare haiduna khurumlakhi. Maduda
ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ, ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯅꯤꯡꯖꯕꯗꯨ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯤꯗ ꯅꯈꯨꯠꯅ ꯈꯔ ꯍꯣꯠꯇꯣꯔꯛꯎ, ꯊꯥꯡ ꯃꯆꯥ ꯑꯃ ꯐꯪꯒꯅꯤ, ꯃꯗꯨ ꯅꯍꯥꯛꯅ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯊꯝꯃꯨ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯒꯅꯨ"꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯍꯣꯠꯄꯗ ꯄꯤꯛꯈ꯭ꯔꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯣꯔꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯈꯣꯡꯅꯥꯡꯅ ꯉꯥꯡꯕ ꯃꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯅꯪꯅ ꯄꯤꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯛꯁꯤꯟꯒꯅꯤ, ꯆꯥꯎꯔꯣ ꯍꯥꯏꯔꯕꯁꯨ ꯆꯥꯎꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯗꯤ ꯑꯁꯤꯕꯁꯤꯡꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯂꯩꯔꯝꯂꯕꯗꯤ ꯍꯤꯡꯒꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯨ, ꯁꯣꯏꯗꯅ ꯍꯤꯡꯒꯠꯀꯅꯤ, ꯃꯥꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯔꯤꯝꯕꯥꯒꯤ ꯃꯆꯥꯅ ꯍꯥꯏꯖꯔꯛꯏ, "ꯊꯥꯡ ꯑꯁꯤ ꯀꯅꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯣ? ꯅꯍꯥꯛꯅ ꯀꯔꯝꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ? ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ"꯫ "ꯇꯥꯔꯣ, ꯃꯃꯥꯡꯉꯩꯗ ꯅꯤꯔꯨꯙ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯪꯀꯥꯁꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯙꯥꯔꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯍꯥꯏꯖꯩ꯫ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯐꯖꯕ ꯀꯩꯅꯥ ꯊꯤꯔꯛꯄꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯕ꯭ꯔꯥꯍꯃꯟ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯃꯨꯈꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯔꯥꯁꯤ ꯃꯒꯨꯟ ꯂꯩꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄꯗꯃꯥꯃꯨꯈꯤꯕꯨ ꯎꯖꯕꯗ ꯍꯤꯡꯆꯥꯕ ꯅꯤꯔꯨꯙ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯗꯃꯥꯃꯨꯈꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯌꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯇꯤ ꯃꯃꯥꯡꯉꯩꯗ ꯕꯤꯁꯅꯨꯅ ꯂꯥꯟꯕꯤꯈꯤꯕ ꯁꯪꯀꯥꯁꯨꯔ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯁꯨꯁꯤꯡꯅꯤ, ꯃꯈꯣꯏꯒꯤ ꯙꯥꯔꯅꯤ꯫ ꯑꯩꯕꯨ ꯈꯜꯂꯨ, ꯅꯪꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯣꯏ, ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ"꯫ ꯍꯥꯏꯔꯕꯗ ꯄꯗꯃꯥꯃꯨꯈꯤꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯏꯕꯨꯡꯉꯣꯅ ꯔꯛꯈ꯭ꯌꯅꯤ, ꯑꯗꯨꯒ ꯑꯩꯅ ꯕ꯭ꯔꯍꯃꯟꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯄꯥ ꯏꯃꯥꯒꯤ ꯃꯈꯥꯗ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯄꯣꯛꯄ ꯏꯄꯥꯅ ꯗꯥꯟ ꯇꯧꯗꯨꯅ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡ ꯇꯧꯕ ꯉꯝꯖꯗ꯭ꯔꯤꯕꯤ ꯀꯩꯅꯥ ꯑꯃꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯁꯨ ꯏꯁꯇꯗꯦꯕꯒꯤ ꯁꯦꯕꯥ ꯇꯧꯖꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯨꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯏꯕꯨꯡꯉꯣꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯟꯗꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ"꯫ ꯀꯩꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯈꯤ, "ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯅꯣꯟꯖꯔꯛꯇ꯭ꯔꯤ, ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯒꯅꯤ"꯫ ꯍꯥꯏꯗꯨꯅ ꯅꯤꯔꯨꯙ ꯍꯤꯡꯆꯥꯕ ꯕ꯭ꯔꯍꯃꯟꯒꯤ ꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯨꯔꯦ꯫ ꯕ꯭ꯔꯍꯃꯟꯗꯨꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯖꯥꯇꯤ ꯑꯣꯏꯔꯕꯅꯣ?" ꯍꯪꯂꯛꯄꯗ ꯅꯤꯔꯨꯙ ꯀꯧꯕ ꯍꯤꯡꯆꯥꯕꯅ, "ꯑꯩꯍꯥꯛ ꯁꯪꯘꯥꯁꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕꯒꯤ ꯙꯥꯔꯅꯤ, ꯑꯀꯟꯕ ꯔꯥꯈꯁ ꯖꯥꯇꯤꯅꯤ" ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯔꯥꯈꯁ ꯖꯥꯇꯤꯅꯤ, ꯑꯩꯈꯣꯏꯅ ꯕ꯭ꯔꯍꯃꯟ ꯖꯥꯇꯤꯅꯤ, ꯑꯗꯨꯅ ꯀꯔꯝꯅ ꯅꯉꯣꯟꯗ ꯏꯆꯥ ꯄꯤꯒꯅꯤ"꯫ ꯕ꯭ꯔꯍꯃꯟꯒꯤ ꯋꯥ ꯇꯥꯔꯒ ꯍꯤꯡꯆꯥꯕ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ "ꯑꯀꯟꯕ ꯁꯥꯒꯩꯗ ꯅꯆꯥ ꯊꯥꯖꯧ ꯍꯥꯏꯔꯒ ꯍꯔꯥꯎꯒꯦꯗꯤ ꯈꯟꯗꯗꯨꯅ ꯁꯥꯎꯕꯨ ꯁꯥꯎꯔꯤ꯫ ꯍꯦ ꯕ꯭ꯔꯍꯃꯟ, ꯅꯍꯥꯛꯅ ꯂꯦꯝꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯍꯦ ꯙꯔꯃ ꯈꯪꯗ꯭ꯔꯕ ꯍꯤꯡꯆꯥꯕ, ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯅꯪ ꯑꯩ ꯖꯥꯇꯤ ꯇꯤꯟꯅꯗꯦ, ꯅꯉꯣꯟꯗ ꯏꯆꯥ ꯄꯤꯗꯨꯅ ꯗꯥꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛ ꯅꯣꯔꯣꯛ ꯇꯥꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯙꯔꯃꯒꯤ ꯋꯥꯡꯃꯗ ꯅꯪꯅ ꯅꯤꯡꯂꯤꯕꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯙꯔꯃꯒꯤ ꯋꯥꯡꯃꯗ ꯋꯥ ꯉꯥꯡꯂꯤ"꯫ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯕ꯭ꯔꯍꯃꯟ ꯑꯗꯨꯕꯨ ꯍꯥꯠꯂꯦ꯫ ꯕ꯭ꯔꯍꯃꯟ ꯁꯤꯔꯕꯗ ꯄꯗꯃꯥꯃꯨꯈꯤ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯌꯦꯡꯂꯗꯨꯅ ꯁꯥꯞ ꯇꯧꯔꯛꯈꯤ, "ꯍꯥꯏ ꯍꯤꯡꯆꯥꯕ, ꯅꯍꯥꯛ ꯈꯨꯗꯛ ꯑꯁꯤꯗ ꯎꯠ ꯑꯣꯜꯂꯣ"꯫ ꯍꯤꯡꯆꯥꯕꯗꯨ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯄꯗꯃꯥꯃꯨꯈꯤ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯁꯤꯅ ꯃꯄꯥꯕꯨꯡ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ꯫
ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯃꯟꯗꯤꯔꯗ ꯁꯤꯖꯤꯟꯅꯕ ꯊꯝꯂꯤꯕ ꯁꯨꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯁꯨꯔꯤ, ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯏꯄꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯇꯥꯅ ꯄꯨꯕꯤꯌꯨ꯫ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯁꯤ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯕ꯭ꯔꯍꯃꯟ ꯀꯨꯃꯥꯔ ꯒꯣꯄꯥꯜ ꯁꯔꯃ ꯀꯧꯕ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯕꯨꯡꯉꯣ ꯒꯣꯄꯥꯜꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯔꯒꯅꯨ꯫ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯥꯅ ꯈꯨꯖꯦꯡ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯅꯅꯥꯏꯗꯤ ꯅꯣꯔꯣꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯆꯔꯟꯗ ꯅꯅꯥꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯝꯅ ꯀꯠꯆꯒꯅꯤ?" ꯑꯩꯅ ꯁꯥꯎꯔꯗꯨꯅ ꯃꯥꯕꯨꯁꯨ ꯁꯥꯞ ꯇꯧꯕꯗꯒꯤ ꯃꯍꯥꯛꯁꯨ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯅ ꯅꯅꯥꯎꯒꯤ ꯄꯥꯎ ꯇꯥꯔꯒ ꯅꯤꯡꯉꯝꯗꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯀꯦ ꯈꯟꯕꯤꯔꯛꯀꯅꯨ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯅꯥꯏ ꯅꯨꯄꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯔꯝꯒꯦ꯫ ꯃꯄꯣꯛ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯁꯨꯔꯤ ꯑꯁꯤ ꯐꯪꯕꯤꯗꯨꯅ ꯄꯨꯕꯤꯔꯛꯇꯨꯅ ꯅꯅꯥꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕꯤ ꯑꯩꯍꯥꯛ ꯁꯤꯔꯕꯗ ꯏꯕꯨꯡꯉꯣꯅ ꯄꯨꯔꯛꯂꯤꯕ ꯁꯨꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯍꯤꯡꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯁꯨꯔꯤ ꯑꯁꯤ ꯑꯍꯤꯡꯕꯗ ꯊꯤꯟꯕꯗ ꯁꯤꯕ ꯑꯣꯏꯁꯅꯨ, ꯑꯁꯤꯕꯗꯅ ꯍꯤꯡꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯁꯨꯔꯤ, ꯅꯍꯥꯛ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯖꯔꯒꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯪꯅ ꯊꯤꯟꯕꯗ ꯍꯤꯡꯒꯠꯄ ꯑꯣꯏꯖꯒꯦ ꯍꯥꯏꯔꯝꯂꯒ ꯄꯗꯃꯥꯃꯨꯈꯤ ꯀꯧꯕꯤ ꯀꯩꯅꯥꯗꯨ ꯁꯨꯔꯤ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯣꯏꯅ ꯍꯧꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯠ ꯑꯣꯟꯈꯤ꯫ ꯀꯩꯅꯥ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯃꯗ ꯔꯥꯖ ꯀꯩꯅꯥ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯗꯨ ꯎꯠ ꯑꯣꯟꯈꯤꯕ ꯍꯤꯡꯆꯥꯕꯗꯨꯅꯅꯤ꯫ ꯄꯗꯃꯥꯃꯨꯈꯤ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯒꯣꯄꯥꯜ ꯀꯧꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯗꯨ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯁꯥꯅꯕꯨ ꯀꯧꯖꯔꯒ ꯀꯞꯆꯈꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯍꯃꯟ ꯑꯍꯜ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯕꯥ ꯇꯧꯖꯔꯗꯨꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯊꯃꯣꯏꯅ ꯀꯞꯆꯔꯗꯨꯅ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯨꯀꯣ꯫ ꯅꯣꯡꯗꯝ ꯃꯥꯅ ꯇꯝꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯤ ꯅꯍꯥꯛ ꯑꯩꯍꯥꯛ ꯄꯨꯟꯁꯤ ꯇꯣꯂꯣꯏ ꯅꯨꯡꯁꯥꯡꯅ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯥꯏ ꯒꯨꯔꯨꯁꯤꯡꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯃꯤꯟꯅꯁꯤꯀꯣ꯫ ꯑꯩꯍꯥꯛ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯀꯧꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯔꯃꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯀꯠꯆꯈꯤ꯫ "ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯊꯥꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯍꯥꯏꯗꯣꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏꯔꯕꯗ ꯔꯤꯝꯕꯥꯒꯤ ꯃꯆꯥ ꯑꯁꯤꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯃꯤꯡꯗꯤ ꯔꯤꯝꯕꯥꯒꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯏꯖꯨ ꯀꯧꯏ, ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯂꯩꯈꯥꯝ ꯀꯧꯏ, ꯑꯃꯅ ꯍꯥꯕꯨ ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯍꯤꯡꯗꯨꯃ ꯆꯪꯂꯛꯄꯅ ꯈꯨꯡꯒꯪ ꯈꯔꯗꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯁꯣꯡꯕ ꯕꯣꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯕꯣꯟꯗꯨ ꯐꯥꯎꯗꯨꯅ ꯆꯪꯂꯛꯄꯅ ꯎꯀ꯭ꯔꯣꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯎꯀ꯭ꯔꯣꯡ ꯑꯗꯨ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤꯅꯤ꯫ ꯃꯅꯨꯡꯗ ꯂꯝꯍꯨꯏ ꯈꯔ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯝꯕꯥꯒꯤ ꯃꯆꯥꯁꯤꯅ, "ꯏꯇꯥꯎꯁꯥ, ꯅꯨꯃꯤꯗꯥꯡ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ, ꯇꯨꯝꯅꯤꯡꯕꯅꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯗꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯏꯇꯥꯎ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯇꯨꯝꯂꯤꯉꯩꯗ ꯍꯅꯨꯕꯤꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯐꯥꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ?" ꯈꯣꯏꯖꯨꯅ, "ꯏꯇꯥꯎꯁꯥ, ꯑꯩꯗꯤ ꯋꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨꯅ, "ꯐꯔꯦ ꯏꯇꯥꯎ, ꯋꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯕꯣꯟꯁꯤꯗ ꯆꯪꯂꯒ ꯋꯥꯏ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯏꯇꯥꯎꯅ ꯃꯐꯝꯁꯤꯗ ꯄꯣꯊꯥꯕꯤꯔꯝꯃꯨ" ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯕꯣꯟ ꯃꯅꯨꯡꯗ ꯎꯍꯩ ꯊꯤꯕ ꯆꯠꯈꯤ꯫ ꯈꯣꯏꯖꯨꯗꯨ ꯇꯨꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯎꯀ꯭ꯔꯣꯡꯗ ꯆꯪꯁꯤꯟꯈꯤꯕꯗ ꯂꯝꯍꯨꯏ ꯃꯆꯥ ꯀꯣꯛꯇꯨꯅ ꯃꯆꯥ ꯈꯔ ꯂꯩꯕ ꯑꯣꯏꯔꯦ꯫ ꯃꯄꯤꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯐꯅꯗꯨꯝ ꯂꯨꯝꯒꯅꯤ ꯈꯟꯗꯨꯅ ꯂꯝꯍꯨꯏ ꯃꯆꯥꯁꯤꯡꯗꯨ ꯇꯨꯃꯤꯟꯅꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯆꯥꯗꯕꯒ ꯑꯍꯤꯡ ꯆꯨꯞꯄ ꯆꯠꯂꯛꯄꯒꯤ ꯋꯥꯕꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏ ꯃꯄꯤꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯀꯣꯟ ꯑꯁꯤ ꯃꯅꯝ ꯑꯃ ꯅꯝꯃꯤꯗ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ
makon changlakpada mi manba ama phajana tumduna leiri masa singduna mi adugi mathakta kakhatlaga makhoisu phajana tumli madu uraga lamhuidu yamna kire kari matauno isa singa si su leiri ba sigi mathakta tongduna nungaina leiri ai isa singa si magi mayana kuptuna mama aibu ningsingdraba jani mama aidi mangjare ko mahaka nungaina lenmi nakhre karam tawgani aihak sangbasu kire aigi kangbu khara khomlukige khanduna selakhi mahakna yong asowa ma thengnare lamhoigi phingna lakpa matau uraga yong aduna hairakhi ibai kari tawrabage isen aigi ikonda asang bama lehore mahakna isa singsu loina magi oikre aihak aikhogi sa sing taki laklibani madu taraga yong aduna hera ibai nahak phana singbani yumda bu changlaktu na isa sing phawa laurabada karigi kiribano sachi aihak yenge hairakhi phare haina duna makoi ani lakminare matamaduda khoiju asi mikap tholakhi magi mathakta lamui masa singna tumduna leirambaduda mahakna nungsina amamamda thangthabiraga puna tumhalli tanja aduda lamhuiga yonga thunglare yong aduna ukrong aduda mamaidu thingjelakhi khoijuna madu khangladuna magi thangi sakti yenglage khanduna thang adu pairaga khara chaukthu hairakhi thangdu chautholakhi yong asi sibidi sihenganu mamai kakthatlu hairaga thangduna thingjelaiba mamaidu thambada yong mamaidu kakre yongdu mamai kakpaduda khangna narakhi yong kiraduna khangna jele lamhoina kari tawre isen hairei ibai masidi maikakni haiki makhoi anina kiduna selakpa aduda kayamana kari tawrabagi mama lamhoina khumlaki aigi konda maikak ama isa singapuna lehore maduda kayaduna karinone maikak hairi basibo sinjak nabu kari tawgani haige chachi ehak phabige haire makhoi ahum amuk lakle kayaduna mamaya sangbadu thingjenduna yenglakhi maduda khoijuna handakti thanga si sijina khiroi mahakna ukrongda makhong aniduna kanna kauraga kaigi mamaidu paiduna single kayaduna khangladuna kanna singi khoijuna makhut ani sangduna kaigi mamai pairaga ukrong manungda singsilli maduda kai kibaga loinana mama nakhoi ani su khara yauna aibu singbiu masidi mai phani ai mai pha khre hairi makhoi ahum sangduna singbada khoijugi makhutigi kaigi mamai nanthokduna kaidu kanlan kiduna selai yong amasung lamhuina matung innari maduda chamu achauba amana kari tawre nakhoi ahumna selai badi hanglakhi yong na hairi ibai lamhuigi makonda maikak ama lehore kayaduna mu hairi lehori badu maikak natte maisingni chamuna heraibo nakhoi se on thongna pangkhidre chasi kadai dano aina phabige haiduna makhoi ahum amuk lakle makhoi anidi changsi yadre mafamdi takle chamu aduna manaton asang badu thingjillaga otpa horakle maduda khoijuna magi manaton si khara sangmali khara yamna kakthatlu haiduna thangadu manaton kakningliba mafam maduda thambada chamu manaton do tangkhayama kakthatle chamu du manaton kakhrabada khangna narai singthoktuna yengbada manaton asangbadu tangkhayama yawramdre maduda chamun hairi masidi naton kakni ai chale haiduna chamu thuna chenkhre asomdana karam tawri oi hekani chatkhiba matau anidu laphoi phajana munba ma thang yaudabani lapu pambidu thudeklaga laudu thudekna ba honari ngaida saw masa chenbi ama laktuna makhoi ani bu tanarakle makhoi ani siba tare khanduna lapoi pubagi wakal thadoktuna hingnaba matau lehoba mafam tana sennarakhi makhoi ani du ukrong sangba kibana itaw aikhoi ani gi thawai kalu laurakhi saw maduna makhoina chatkhiba lambi thiraduna tanarakle makhoi na kauba tarabada khoijuna khali makhoi ani si
ꯑꯩꯅ ꯃꯁꯤꯗꯒꯤ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯂꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯃꯟꯈꯤꯕꯗꯒꯤ ꯎꯀ꯭ꯔꯣꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯈꯣꯏꯖꯨꯅ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯑꯀꯛꯄ ꯑꯃꯗꯤ ꯌꯣꯡꯒꯤ ꯃꯃꯩ ꯑꯀꯛꯄꯗꯨ ꯎꯀ꯭ꯔꯣꯡ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯑꯣꯝ ꯑꯗꯨꯅ ꯎꯀ꯭ꯔꯣꯡ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯌꯣꯡꯒꯤ ꯃꯃꯩ ꯎꯔꯒ ꯍꯥꯏ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯁꯨ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯑꯣꯝꯗꯨ ꯆꯦꯟꯈꯤ꯫ ꯂꯝꯈꯥꯡꯗ ꯂꯝꯍꯨꯏ ꯀꯩ, ꯌꯣꯡ ꯑꯃꯁꯨꯡ ꯁꯥꯃꯨ ꯊꯦꯡꯅꯔꯕꯗ ꯃꯈꯣꯏꯅ ꯍꯪꯂꯛꯈꯤ, ꯅꯍꯥꯛꯁꯨ ꯃꯐꯝꯗꯨ ꯌꯧꯔꯨꯔꯕ꯭ꯔꯥ? ꯁꯑꯣꯝꯅ ꯌꯧꯔꯨꯔꯦ, ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯂꯛꯈꯤ꯫ ꯌꯣꯡꯅ ꯈꯨꯝꯃꯤ, ꯃꯗꯨ ꯃꯩꯀꯛꯅꯤ꯫ ꯀꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯃꯩꯁꯤꯡꯅꯤ꯫ ꯁꯥꯃꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯅꯥꯇꯣꯟ ꯀꯛꯅꯤ꯫ ꯅꯪꯒꯤꯗꯤ ꯀꯔꯤ ꯂꯧꯍꯧꯔꯕꯒꯦ? ꯑꯩꯈꯣꯏꯗꯤ ꯆꯪꯕ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯒ ꯁꯑꯣꯝ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯑꯋꯥꯕꯁꯤ ꯊꯣꯛꯍꯟꯕꯤꯗꯅꯕ ꯃꯈꯣꯏꯅ ꯄꯨꯒꯦ ꯇꯧꯔꯝꯕ ꯂꯐꯣꯏꯗꯨ ꯑꯩꯅ ꯊꯤꯟꯕꯤꯔꯒꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯔꯒꯅꯤ ꯈꯟꯗꯨꯅ ꯂꯐꯣꯏ ꯑꯃꯨꯟꯕ ꯂꯧꯎꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯎꯀ꯭ꯔꯣꯡ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯁꯑꯣꯝ ꯆꯠꯈꯤ꯫ ꯈꯣꯏꯖꯨꯅ ꯂꯐꯣꯏ ꯂꯧꯁꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯁꯥꯃꯨ ꯍꯥꯏꯕ ꯖꯥꯠ ꯑꯁꯤ ꯃꯅꯥꯇꯣꯟ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗ ꯃꯅꯥꯇꯣꯟꯗꯨ ꯁꯥꯡꯃꯟꯗꯨꯅ ꯀꯣꯜꯂꯤ, ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯇꯣꯟ ꯑꯁꯤ ꯁꯥꯡꯃꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯇꯦ, ꯈꯔ ꯇꯦꯟꯅ ꯆꯞ ꯆꯥꯍꯟꯕꯤꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯂꯥꯏꯗ ꯅꯤꯖꯩ ꯍꯥꯏ꯫ ꯃꯗꯨꯗ ꯏꯁꯣꯔꯅ ꯈꯣꯏꯖꯨ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ, ꯃꯥꯅ ꯀꯛꯊꯠꯄꯤꯔꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏ꯫ ꯌꯣꯡꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯃꯩ ꯊꯣꯏꯅ ꯄꯥꯟꯗꯕ ꯌꯣꯡ ꯖꯥꯠ ꯑꯃ ꯂꯩꯔꯤꯕꯁꯤ ꯈꯣꯏꯖꯨꯅ ꯀꯛꯈꯤꯕ ꯌꯣꯡ ꯑꯗꯨꯒꯤ ꯖꯥꯠꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯅꯔꯛꯂꯦ꯫ ꯏꯇꯥꯎꯁꯥ, ꯇꯨꯝꯅꯤꯡꯕꯅ ꯆꯥꯗꯕꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤꯒꯤ ꯋꯥꯀ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯕꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯤ ꯇꯥꯕ ꯈꯨꯡꯒꯪ ꯌꯧꯅꯕ ꯆꯠꯂꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯐꯣꯏꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯅꯗꯨꯅ ꯎꯀ꯭ꯔꯣꯡꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯎꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯄꯥꯟꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯂꯩꯈꯝꯅ ꯀꯥꯈꯠꯇꯨꯅ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯖꯅ ꯆꯥꯔꯦ, ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯨꯟꯇꯣꯟ ꯑꯣꯏꯕ ꯌꯨꯝ ꯑꯗꯨ ꯍꯅꯨꯕꯤ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕꯗꯨ ꯁꯤꯈꯤꯕꯒꯤ ꯀꯔꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯦꯛꯂꯁꯤ ꯈꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯂꯤꯉꯩꯗ ꯍꯥꯕꯨꯅ ꯏꯃꯥ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯇꯧꯕꯅ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪ ꯂꯦꯛꯆꯈꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯕꯨꯅ ꯏꯃꯥ ꯀꯧꯔꯛꯄꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯒ ꯈꯪꯅꯖꯕ ꯅꯃꯥꯟꯅꯕꯔꯥ? ꯆꯪꯁꯤꯜꯂꯛꯎ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯕꯨ? ꯉꯔꯥꯡꯗ ꯏꯃꯥꯅ ꯏꯆꯥ ꯂꯩꯈꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯃꯪ ꯇꯥꯏꯌꯦ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯆꯥꯅꯤꯄꯥꯗꯨ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯅꯁꯛꯇꯤ ꯁꯤꯔꯨꯔꯕꯅꯤꯅ ꯈꯔ ꯑꯣꯟꯅꯔꯦ, ꯑꯗꯨꯕꯨ ꯍꯟꯕꯨ ꯍꯜꯂꯛꯂꯕꯗꯤ ꯊꯤꯔꯕꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯍꯅꯨꯕꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯅꯐꯤ ꯅꯔꯣꯟꯁꯤꯡ ꯍꯣꯡꯗꯣꯛꯂꯣ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ, ꯅꯈꯣꯏ ꯑꯍꯨꯝ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤꯗ ꯆꯨꯝꯃꯤꯗ, ꯃꯥꯏꯕꯤ ꯍꯥꯏꯕꯤ ꯖꯥꯠꯁꯦ ꯂꯥꯏꯒ ꯂꯣꯏꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯃꯪꯇꯥꯕꯗ ꯏꯃꯥ, ꯅꯪꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯛꯇꯨꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗ, ꯀꯌꯥꯗ ꯈꯪꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕꯤ ꯑꯃ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯒ ꯍꯅꯨꯕꯤ ꯑꯃꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯃꯑꯣꯡꯗꯨ ꯎꯔꯒ ꯍꯥꯟꯅꯒꯤ ꯍꯅꯨꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯀꯤꯈꯤ꯫ ꯀꯤꯅ ꯀꯤꯅ ꯂꯩꯐꯝ ꯂꯩꯇꯕꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯅ ꯃꯆꯥ ꯁꯤꯈꯤꯕ, ꯃꯥꯏꯕꯤꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ, ꯍꯜꯂꯛꯂꯕꯅꯤ ꯈꯟꯗꯨꯅ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖꯔꯦ꯫ ꯍꯥꯕꯨꯕꯨ ꯌꯦꯡꯂꯒ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯏꯀꯣꯏ ꯀꯣꯏꯔꯤꯕꯁꯤꯕꯨ? ꯅꯪꯒꯤ ꯀꯥ ꯐꯥꯎꯕ ꯀꯥꯎꯔꯕ꯭ꯔꯥ?
ꯅꯪꯅ ꯁꯤꯈꯤꯕ ꯁꯣꯔꯥꯠ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯀꯥꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯗꯤ ꯃꯆꯥꯕꯨ ꯍꯜꯂꯛꯂꯕꯅꯤ ꯈꯟꯖꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯁꯨꯠ ꯀꯞꯄꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯃꯥ ꯏꯇꯥꯎꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯂꯔꯣꯏ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯁꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯅꯨꯕꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯣꯛꯄꯤ ꯑꯃ ꯂꯩ꯫ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯗꯨꯅ ꯌꯥꯎꯪ ꯏꯟꯕ ꯉꯝꯕ ꯃꯤꯗ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯟꯕꯤꯒꯗꯕ ꯃꯤ ꯅꯥꯇꯩ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯂꯩꯈꯤꯗꯕꯤ ꯍꯅꯨꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯔꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯏꯅꯝꯃ ꯃꯥꯏꯕꯤ ꯂꯥꯏꯇꯣꯡꯕꯤꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯥꯅ ꯃꯪꯇꯥꯕꯗ ꯅꯆꯥꯅꯤꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯃꯗꯨꯅ ꯉꯛꯂꯗꯨꯅ ꯀꯗꯥꯏꯅꯣꯅꯦ ꯅꯪꯅ ꯅꯆꯥ ꯍꯜꯂꯛꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯣꯊꯥꯖꯔꯤ ꯑꯩꯍꯥꯛ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯍꯨꯝ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯊꯣꯔꯛꯎ ꯑꯋꯥꯡ ꯊꯪꯕꯒꯤ ꯅꯃꯥꯍꯜ ꯂꯥꯛꯂꯤ ꯅꯃꯥꯍꯜꯕꯨ ꯎꯅꯔꯨ ꯂꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯅꯆꯥꯅꯤꯄꯥꯗꯨ ꯀꯗꯥꯏꯅꯣ ꯍꯪꯂꯛꯏ꯫ ꯃꯃꯥꯅ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯁꯛꯄꯨ ꯐꯖꯊꯣꯛꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯛꯈꯤ꯫ ꯂꯩꯔꯝꯕ ꯍꯅꯨꯕꯤꯅ ꯏꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯆꯥꯟꯅꯖꯈ꯭ꯔꯕ ꯃꯃꯥꯟꯅꯕꯅꯤ ꯈꯨꯝꯈꯤ꯫ ꯂꯥꯛꯂꯤꯕ ꯍꯅꯨꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯆꯥꯅꯤꯄꯥ ꯑꯁꯤꯃ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯍꯥꯛꯄꯨ ꯏꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅꯕꯨ ꯏꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯪ ꯏꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯃꯗꯨ ꯇꯥꯔꯒ ꯈꯣꯏꯖꯨꯅ ꯂꯩꯈꯥꯝꯕꯨ ꯌꯦꯡꯂꯒ ꯃꯤꯁꯤ ꯈꯜꯂꯛꯈꯤ꯫ ꯂꯩꯈꯥꯝꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯍꯅꯨꯕꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯈꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯨ ꯍꯥꯟꯅ ꯊꯥꯔꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯃꯁꯦꯟ ꯑꯃꯨꯛꯇꯪ ꯎꯅꯍꯟꯈꯤꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯅꯕꯨ ꯇꯥꯟꯅꯖꯔꯕꯗꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯍꯥꯏꯅꯖꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯛꯂꯤꯕ ꯍꯅꯨꯕꯤꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯊꯥꯔꯛꯂꯒꯦ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯛꯅꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯅꯦ ꯍꯣꯏꯗ ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯝꯕꯅꯤ ꯅꯍꯥꯛ ꯈꯔ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯅꯦ ꯏꯃꯥꯅ ꯄꯣꯠ ꯑꯃ ꯂꯩꯍꯧꯏ ꯑꯩꯕꯨ ꯂꯧꯔꯨꯁꯣ ꯍꯥꯏꯔꯛꯏꯕ ꯀꯔꯤ ꯄꯣꯠꯅꯣ ꯏꯅꯦ ꯏꯃꯥꯅ ꯄꯨꯕ ꯉꯝꯗꯕ ꯄꯣꯠ ꯑꯗꯨ ꯀꯌꯥꯝ ꯂꯨꯝꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯅꯤ ꯏꯅꯝꯃꯅꯗꯤ ꯄꯨꯕ ꯌꯥꯗꯕ ꯄꯣꯠ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯄꯨꯕꯗ ꯋꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯄꯥꯝꯕ ꯍꯥꯟꯅ ꯌꯦꯡꯂꯒ ꯄꯨ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯎ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯂꯩꯈꯥꯝꯕꯨ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯥꯛꯁꯪꯗ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯈꯥꯝꯗꯣ ꯍꯧꯒꯠꯇꯕ ꯌꯥꯗꯗꯨꯅ ꯍꯅꯨꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕꯁꯦ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯅꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯎ ꯍꯦꯛ ꯍꯥꯏꯔꯦ꯫ ꯂꯩꯈꯥꯝꯗꯨ ꯍꯅꯨꯕꯤ ꯄꯟꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯨ ꯎꯖꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯈꯔꯗꯤ ꯄꯥꯈꯠꯄ ꯐꯔꯦ꯫ ꯂꯩꯈꯥꯝꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯩꯕꯨ ꯀꯧꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ? ꯂꯩꯁꯥꯕꯤꯗꯨꯅ ꯃꯃꯥꯅ ꯄꯣꯠ ꯑꯃ ꯂꯩꯍꯧꯕꯅꯤ ꯂꯧꯔꯨꯁꯨ ꯂꯥꯛꯄꯅꯤ ꯐꯛꯁꯤꯗ ꯐꯝꯕꯤꯌꯨ ꯏꯃꯥꯒ ꯌꯥꯅꯈꯤꯕ ꯂꯩꯕꯤꯔꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯏꯃꯥꯒꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩꯁꯨ ꯌꯥꯖꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯈꯥꯝꯕꯨ ꯎꯕꯗ ꯂꯩꯁꯥꯕꯤꯗꯨꯅ ꯅꯤꯄꯥꯁꯤ ꯊꯥꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯈꯜꯂꯤ꯫ ꯂꯩꯈꯥꯝꯗꯨ ꯂꯩꯁꯥꯕꯤꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯎꯖꯔꯒ ꯐꯔꯦ ꯑꯩꯁꯨ ꯌꯥꯔꯒꯦ ꯃꯁꯤꯗ ꯌꯥꯍꯧꯗ꯭ꯔꯒ ꯍꯅꯨꯕꯤꯒꯤ ꯁꯔꯨꯛ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯔꯒꯦ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯅ
ꯌꯥꯕꯤꯔꯕꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤ ꯀꯔꯤ ꯄꯨꯕꯤꯒꯗꯕ ꯌꯥꯎꯕꯤꯔꯤꯕꯒꯦ? ꯂꯩꯈꯥꯝꯅ ꯀꯔꯤ ꯊꯣꯏꯅ ꯌꯥꯎꯔꯛꯇꯦ, ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯁꯤꯗ ꯑꯃꯨꯛꯇ ꯇꯥꯛꯆꯔꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯇꯥꯎ ꯑꯅꯤ, ꯑꯩꯍꯥꯛ ꯂꯥꯏꯕꯛꯅ ꯇꯝꯕ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ, ꯍꯟꯕꯁꯨ ꯌꯥꯔꯔꯣꯏꯗꯕꯅꯤꯅ꯫ ꯈꯣꯏꯖꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯆꯠꯂꯨ ꯆꯠꯂꯨ, ꯅꯔꯥꯏꯕꯛꯇ ꯇꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯔꯝꯗꯨꯗꯤ ꯀꯥꯎꯒꯅꯨꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯋꯥꯗꯨ ꯇꯥꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯁꯣꯟꯗꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯍꯅꯨꯕꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯩꯈꯥꯝꯅ ꯍꯅꯨꯕꯤꯗꯨ ꯈꯨꯔꯨꯝꯂꯒ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯣ, ꯍꯥꯏꯕ ꯀꯌꯥꯗ ꯏꯟꯈ꯭ꯔꯕꯅꯣ ꯍꯦꯛ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯁꯥꯕꯤꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯂꯩꯈꯥꯝꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯍꯅꯨꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯐꯤꯔꯣꯟ ꯑꯍꯟꯕ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯨ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯌꯥꯅꯣ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯥꯕꯨꯗꯨꯁꯨ ꯃꯃꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯈꯣꯏꯖꯨꯒ ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯗꯤ ꯈꯣꯏꯖꯨ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯁꯤ ꯀꯨꯏꯃꯜꯂꯦ, ꯑꯩꯍꯥꯛ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯇꯥꯎꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ ꯍꯅꯨꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃ ꯂꯥꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯄꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯈꯨꯡꯒꯪ ꯃꯊꯪ ꯃꯊꯪ ꯂꯥꯟꯊꯣꯔꯛꯈꯤꯗꯨꯅ ꯆꯠꯈꯤꯕꯅ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯦ꯫ ꯃꯍꯥꯛꯁꯤ ꯃꯥꯅ ꯅꯤꯡꯉꯨ ꯅꯤꯡꯉꯨ ꯇꯧꯕ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯩꯅꯥ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯄꯗꯃꯃꯨꯈꯤꯅ ꯍꯜꯂꯛꯇꯨꯅ ꯄꯣꯛꯂꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯤꯟꯗꯨꯅ ꯁꯤꯈꯤꯕ ꯊꯥꯡ ꯑꯗꯨꯅꯤ ꯍꯟꯗꯛ ꯈꯣꯏꯖꯨ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯥꯏꯔꯤꯕꯁꯤ꯫ ꯔꯥꯖꯀꯩꯅꯥ ꯑꯁꯤ ꯀꯟꯅ ꯅꯥꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯃꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯖꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯡꯅ ꯐꯪꯖꯕ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯇꯧꯐꯝ ꯈꯪꯗꯕꯅ ꯅꯤꯡꯊꯧꯒꯤ ꯁꯃꯨ ꯌꯥꯏꯁꯥ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯏꯕ ꯊꯤꯕꯤꯔꯛꯇꯨꯅ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯁꯃꯨꯗ ꯁꯅꯥ ꯌꯥꯊꯪ ꯄꯤꯔꯦ꯫ ꯁꯃꯨꯗꯨꯅ ꯁꯤꯡꯕꯅ ꯔꯥꯖꯀꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯝ ꯅꯝꯂꯦ꯫ ꯃꯍꯥꯛꯅ ꯈꯥ ꯃꯥꯏꯀꯩ ꯇꯝꯅ ꯄꯣꯊꯥꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯏꯖꯨ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯗꯒꯤ ꯎꯏꯔꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯁꯥꯃꯨ ꯂꯥꯛꯄꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯃꯨ ꯌꯧꯔꯛꯂꯕꯗ ꯁꯥꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯅꯤꯄꯥꯅꯣ, ꯂꯝꯕꯤ ꯃꯌꯥꯏ ꯑꯁꯤꯗꯕꯨ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕ? ꯁꯥ ꯀꯩ ꯂꯥꯛꯀꯅꯤ ꯈꯟꯗꯅ ꯊꯑꯣꯏꯗꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯏꯅꯥꯇꯣꯟ ꯑꯁꯤꯅ ꯀꯣꯠꯂꯒ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯅꯥꯇꯣꯟꯅ ꯈꯣꯏꯖꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯠꯂꯒ ꯊꯥꯡꯒꯠꯂꯛꯄꯗ ꯔꯥꯖꯀꯩꯅꯥ ꯊꯥꯗꯣꯏꯗꯒꯤ ꯅꯝꯂꯛꯈꯤꯕ ꯃꯅꯝꯗꯨ ꯅꯝꯂꯛꯈꯤ꯫ ꯁꯥꯃꯨꯅ ꯈꯜꯂꯤ, ꯍꯥꯏ ꯍꯥꯏ, ꯃꯥꯡꯂꯝꯒꯅꯤꯗ, ꯑꯩꯒꯤ ꯏꯕꯨꯡꯉꯣꯕꯨ ꯈꯪꯗꯕꯗꯒꯤ ꯂꯪꯖꯕ ꯊꯣꯛꯂꯝꯒꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯈꯣꯏꯖꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯁꯥꯃꯨ ꯁꯥꯌꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯈꯣꯏꯖꯨꯅ ꯍꯥꯏꯔꯛꯈꯤ, ꯐꯅꯗꯨꯝ ꯐꯔꯦ, ꯋꯥꯅ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛ ꯃꯥꯅ ꯆꯥꯅꯤꯡꯕꯗ ꯆꯠꯂꯁꯅꯨ, ꯊꯨꯡꯂꯨꯕꯗꯨꯗ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯈꯣꯏꯖꯨ ꯁꯥꯃꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯑꯁꯤ ꯑꯅꯥꯕ ꯀꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯔꯦ꯫ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯈꯪꯍꯟꯐꯝꯗ ꯁꯪ ꯃꯅꯨꯡꯗ ꯊꯝꯂꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ 11ꯗꯨꯒ ꯂꯣꯏꯅꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯅ ꯈꯣꯏꯖꯨꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯃꯨ ꯌꯥꯏꯁꯥ, ꯅꯪꯅ ꯃꯇꯝ ꯊꯦꯡꯊꯅ
पुरक्पना नबेमदि कनबा ngamkhidre mak sire hairaki waidu targa samu yaisana khoijubu manatona kolaga thangthare aduga manatona khoijugi makutta kolaga sangda lairiba ras kainagi manakta pusili samuna tauriba ingetu khoijuna khangladuna sangi khariba phidu haigalaga sang manungda jangkhre mana sectionna sagona na puraiba suri aduda hairaki naha khara chawthokpiu hairaga suri adu pairaga nahan muki wari adu ningsingo nangna piramba borni nahak hingalu hairaga thadoigi thabak mata phaba aduda suri aduna thumna thinjali suri do hek satorakpaga ras kaina thadoi mapugi mingkhai sonduna hawgalakle madu ubada ningthau maharani punamak haraubagi pankhai leikhidre samu aduna khoijugi maphamda khuru khudak kuntharaga kurumjarakhi madu ubada ningthau adu yamna ngakhi ningthau aduna khalli aigi samu yaisa asi kanagumagi maphamda amukta khurumkhiba leitabani adubu ngasi laklibani pa awauba upun waipun taiba asida khurumliba si lagliba si layamana sayonduna lakpa tare khanduna ningthausu khurumjakhi khoijuna lainingthau ibungo tawhaidi nanaidi achamba miyoini hairaga ningthauda khurumjakhi thadoina hawalaktuna mabungoda muna yengjarakhi mahangna nahanmuki mapoki brahman gopal adu oina ujakhi khoijuna su thadoida muna yengjarakpada nahanmuki mapoki mahaki sanajabi padamamukhi kobi brahman kaina adu oina ujaraduna makhoi ani punamaki mamangda konaduna kaminakhi madu uraga ningthauna peladuna khoijubu manaising thadokduna masamakoi khojin kahanduna sengna irubiraga afaba pijel aiteng halle machanupi busu afaba pijet laiteng handuna luhongbire ningthauna hairi haujikti ikudi ahan oiragle nahangna ningthau oiro haiduna ningthau abhishek tawduna khoijuna ningthau oire thadoina maharani oire ningthau amasung maharani taramathoi du masa poktabadagi masa pambadagi sikhiba ngaktani laina tamkhibana machanupi asimaktang pui makhoi taramatoina machanupi amadi mayani pabo asuki matik luna chana tawi asomna khoijuna ningthau oiduna palakpa matam asida nongma magi mamangda matawani du yamna wana leiba urami mana mikap tholakpada mataw anidugi maramda khallaga yamna nungairamdi mahagna makhoi busu konungda laururaga punna leiminage khalakle asomdasu mataw aniduna khalakhi itaw aikhoi anidi yum panduna leire itaw aduna chatkhiba tha yamlakle magi masak udabada aidi yamna nungai khidre mahag yaudravadi leifam khangdi mahagna aikhoi anibu warau khrabra aidi thawai si yamna nungai khidre hairakhi mataw amaduna su itaw aisu magi masak udabada tumba chaba changdre aikhoi ani magi khongun lirusi hainaduna mayum mayumda mataw thirukige hainaramlaga makhoi ani mana sakhiba khongun liduna lakpana nongmadi khoijuna sak chaba phangkhidaba mafamdu yorakle itaw aikhoi kari upai tawsige sak yamna lamme hainarakhi amana hairi itaw hanubi leiba yum thirasi aikhoi na leiribasisu hanubi na luna tawbadagi natra hainakhi phari hainaduna makhoi yum changduna hanubi leibra hanglakle maduda hanubi leiramlabasu ningthaugi manai oiraboi ningduna machanupidu yamna kanna naribani mahaki usin sinaba oiramba tai khanaduna kanamata lei haikhidre yum amatangdi makhoina changkhibada hanubi amaga hanuba amaga leirami makhoi anina iben wa amata haijageba haina hanubidu yenglaga hairakhi hanubiduna hai kana no kayada usitkhidraba angangsingno hanubi aibu ibe makak hairadana kayada usitkhidraba nipa macha singno napu hanuba ma ichau chauna lairiba simaktada karemnaba sari hairakhi maduda makhoi anina iben karino haibiribadu onare aikhoina haijabadi iben wa amata hangjage haijabani
ꯏꯕꯦꯟꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯁꯣꯏꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯀꯌꯥꯗ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯅ ꯑꯩꯕꯨ ꯀꯔꯦꯝꯅꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ, "ꯍꯣ ꯍꯅꯨꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯕ ꯐꯥꯎꯕ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯅꯪꯕꯨ? ꯅꯤꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ." ꯃꯗꯨ ꯇꯥꯔꯒ ꯍꯅꯨꯕꯗꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯤꯅ ꯍꯥꯏꯖꯕ ꯇꯥꯗꯅ ꯄꯦꯡ ꯄꯦꯡ ꯉꯥꯡꯕꯗꯨꯗ ꯍꯅꯨꯕꯗꯨꯁꯨ ꯁꯥꯎꯔꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ, ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯕꯤꯆꯥꯔ ꯇꯧꯈꯤꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕꯁꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡ ꯁꯛꯄ ꯁꯥꯔꯗꯨꯅ ꯂꯩꯀꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ" ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯪꯅꯔꯛꯇꯨꯅ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯁꯨꯛ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯗꯨꯅ ꯏꯕꯦꯝꯃꯀ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯔꯤꯕꯅꯤ." ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯕꯗꯨꯗ ꯈꯣꯏꯖꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯂꯧꯔꯨꯅꯕ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯅꯤ ꯊꯥꯔꯛꯄꯗꯨ ꯃꯌꯥꯝ ꯂꯥꯡꯗꯕ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯅꯕꯒꯤꯅꯣ ꯍꯪꯂꯛꯄꯗ ꯍꯅꯨꯕꯤꯗꯨꯅ "ꯃꯈꯣꯏꯅ ꯏꯕꯦꯝꯃ ꯍꯥꯏꯕꯒꯤꯅꯤ" ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯈꯨꯝꯖꯔꯛꯈꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯈꯣꯏꯖꯨ ꯀꯧꯕ ꯃꯔꯨꯞ ꯑꯃ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯀꯣꯏꯔꯨꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯥꯒ ꯎꯅꯗꯕ ꯀꯨꯏꯔꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕꯅ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯏꯕꯦꯟ ꯑꯁꯤꯗ ꯍꯥꯏꯖꯔꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯆꯥꯖꯒꯦ ꯈꯟꯗꯨꯅ ꯏꯕꯦꯟ ꯍꯥꯏꯅ ꯀꯧꯖꯔꯨꯕꯗ ꯏꯕꯦꯝꯃ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯕꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯀ ꯇꯥꯕꯤꯗꯅ ꯁꯥꯎꯔꯤꯕꯅꯤ." ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯍꯪꯂꯛꯈꯤ꯫ "ꯆꯠꯈ꯭ꯔꯤꯕ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯏꯖꯨ ꯀꯧꯏ, ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯈꯥꯝ ꯀꯧꯏ, ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯤꯡꯅ ꯍꯥꯕꯨ ꯀꯧꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯔꯨꯝꯂꯛꯈꯤ꯫ "ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯤꯖꯔꯛꯏꯕ ꯏꯕꯨꯡꯉꯣꯁꯤꯡ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ." ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ, "ꯃꯌꯥꯝꯅ ꯂꯥꯟꯅ ꯇꯧꯕꯤꯔꯝꯂꯤꯕ ꯅꯤꯄꯥ ꯑꯅꯤ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯔꯨꯞ ꯆꯥꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯥꯡ ꯑꯣꯏꯊꯥꯡ ꯈꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒꯗꯧꯕ ꯅꯤꯄꯥ ꯑꯅꯤꯁꯤꯕꯨ ꯅꯈꯣꯏꯅ ꯂꯥꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯋꯥꯍꯟꯕꯒꯤ ꯗꯟꯗꯤ ꯐꯪꯗꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯃꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯕꯦꯟꯗꯤ ꯑꯍꯟ ꯑꯣꯏꯔꯛꯂꯗꯨꯅ ꯅꯥ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯗꯨꯅ ꯁꯥꯎꯈꯤꯕꯅꯤ, ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯈꯨꯔꯨꯝꯖꯈꯤ꯫ ꯁꯒꯣꯜ ꯇꯣꯡꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯒꯣꯜ ꯇꯣꯡꯃꯤꯟꯅꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯊꯦꯡꯅꯔꯕꯗ ꯂꯝꯕꯤꯗ ꯍꯅꯨꯕꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯕꯒꯤ ꯋꯥꯔꯤ ꯇꯝꯈꯤ꯫ ꯈꯣꯏꯖꯨ ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯍꯅꯨꯕꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨ ꯇꯥꯔꯦ." ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯏꯖꯨ ꯅꯤꯡꯊꯧꯅ ꯃꯇꯥꯎ ꯑꯅꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯟꯇ꯭ꯔꯤ ꯍꯥꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫